ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯄꯣꯛꯁꯤꯗ 12 ꯁꯨꯕ ꯁꯔꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯎꯔꯤꯄꯣꯛꯀꯤ ꯏꯃꯨꯡ ꯑꯃꯗ ꯇꯦꯔꯦꯁꯥꯅ "ꯁꯦ, ꯆꯥꯛꯁꯦ ꯈꯔ ꯆꯥꯁꯤꯟꯅꯕ ꯇꯧꯁꯤꯗꯅ ꯅꯪꯕꯣ." ꯚꯦꯔꯣꯅ "ꯆꯥꯅꯤꯡꯗꯦ ꯅꯃ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ." "ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯗ ꯂꯨꯞꯁꯤꯜꯂꯒ ꯅꯪ ꯗꯗꯥ ꯁꯥꯎꯅꯕ ꯁꯤꯟꯕꯤꯔꯅꯨꯀꯣ." ꯇꯦꯔꯦꯁꯥꯗꯣ ꯃꯆꯟꯅꯨꯄꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯇꯕꯗꯨꯗ ꯃꯈꯥ ꯇꯥꯁꯤꯜꯂꯛꯏ꯫ "ꯀꯩꯅꯣ ꯀꯩꯝ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ? ꯅꯍꯥꯟꯅ ꯋꯥ ꯑꯃ ꯍꯥꯏ, ꯉꯔꯥꯡꯅ ꯑꯃ, ꯉꯁꯤꯅ ꯑꯃ, ꯑꯗꯨꯗꯕꯨ ꯅꯨꯄꯥ ꯀꯅꯥꯗ ꯅꯌꯨꯝ ꯄꯥꯟꯕ ꯆꯠꯅꯗꯣꯏꯅꯣ? ꯋꯥ ꯂꯣꯏꯁꯤꯟꯅꯗ꯭ꯔꯤꯉꯩꯗꯨꯗ ꯅꯔꯣꯜꯗꯨ ꯆꯨꯝꯃꯝꯃꯗꯤ ꯅꯍꯥꯟꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯊꯣꯛꯅꯔꯝꯃꯣꯏꯗ꯭ꯔꯣ?" ꯚꯦꯔꯣꯗꯨ ꯏꯇꯨ ꯇꯨꯛꯊꯅ ꯈꯨꯝꯂꯛꯏ꯫ "ꯋꯥ ꯄꯨꯔꯥ ꯂꯣꯏꯁꯤꯟꯅꯈꯤꯕꯗꯤ ꯅꯠꯇ꯭ꯔꯤꯗꯅ ꯏꯅꯝꯃ." "ꯑꯣ, ꯏꯖꯠꯀꯤ ꯋꯥꯅꯤ, ꯏꯖꯠꯀꯤ ꯋꯥ. ꯄꯥꯕꯨꯡꯒꯤꯁꯨ, ꯅꯣꯏ ꯗꯥꯆꯧꯒꯤꯁꯨ, ꯌꯨꯝꯁꯤꯒꯤꯁꯨ, ꯑꯗꯨꯒꯅꯦ ꯅꯪꯒꯤꯁꯨ." "ꯏꯅꯝꯃ, ꯃꯥ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ. ꯑꯩꯉꯣꯟꯗꯒꯤ ꯃꯥ ꯀꯩꯁꯨ ꯂꯥꯞꯊꯣꯛꯄ ꯉꯝꯃꯣꯏ. ꯃꯥ ꯍꯟꯗꯛ ꯁꯨꯇꯤ ꯁꯣꯏꯗꯅ ꯊꯣꯛꯂꯛꯀꯅꯤ. ꯑꯩ ꯃꯥꯒ ꯎꯅꯍꯧꯗꯕ ꯌꯥꯗꯦ ꯏꯅꯝꯃ. ꯏꯅꯝꯃꯅ ꯁꯤꯟꯕꯤꯗ꯭ꯔꯗꯤ ꯑꯩꯗꯤ ꯎꯄꯥꯏꯁꯨ ꯂꯩꯔꯣꯏ." "ꯏꯟꯈꯠꯂꯛꯄ ꯍꯥꯏꯁꯤꯗꯤ ꯑꯐ ꯐꯠꯇ ꯈꯪꯄꯣꯠꯇꯦ. ꯑꯗꯨꯗ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ. ꯑꯩꯅꯦ ꯁꯥꯌꯣꯟꯒꯤ ꯃꯇꯩꯃꯒ ꯄꯥꯎ ꯐꯥꯎꯅꯒꯦ." "ꯀꯅꯥꯒꯤ ꯐꯣꯟꯅꯣ? ꯑꯃ ꯂꯥꯛꯏ." "ꯑꯁ, ꯑꯩ ꯄꯥꯏꯅꯤꯡꯗꯦ, ꯅꯦꯜꯁꯟꯅꯦ." "ꯀꯗꯥꯏꯅꯣ ꯄꯤꯔꯣ, ꯑꯩ ꯄꯥꯏꯒꯦ." "ꯍꯦꯂꯣ." ꯅꯦꯜꯁꯟꯅ "ꯅꯤꯀꯥ." "ꯍꯥꯏ, ꯃꯥ ꯂꯩꯇꯦꯅꯦ, ꯐꯣꯟꯁꯨ ꯄꯥꯏꯍꯟꯗ꯭ꯔꯦ. ꯅꯪ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ?" ꯅꯦꯜꯁꯟꯅ "ꯑꯣ, ꯌꯥꯔꯅꯤ ꯇꯩꯃ. ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ." "ꯍꯣꯏ ꯍꯣꯏ, ꯍꯥꯏꯒꯦ." ꯐꯣꯟꯗꯣ ꯊꯝꯈ꯭ꯔꯒ ꯃꯆꯟꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯅꯨ. ꯕ꯭ꯂꯣꯛꯂ ꯀꯩꯅꯣ ꯇꯧꯁꯤꯟꯀꯣ. ꯑꯩ ꯊꯣꯛꯑꯦꯀꯣ." ꯚꯦꯔꯣꯅꯤꯀꯥ ꯃꯅꯝ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯁꯥꯌꯣꯟꯕꯅ ꯃꯉꯣꯟꯗ ꯄꯤꯔꯛꯈꯤꯕ ꯒꯤꯐꯠꯁꯤꯡ, ꯀ꯭ꯂꯥꯁ ꯇꯧꯔꯤꯉꯩꯗ ꯅꯣꯠꯕꯨꯛꯇ ꯊꯥꯅꯈꯤꯕ ꯆꯤꯊꯤꯁꯤꯡꯗꯨ ꯄꯥꯗꯨꯅ ꯀꯞꯄꯤ꯫ ꯁꯣꯝꯗꯅ ꯍꯌꯦꯡ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯗꯥꯡꯗꯨꯗ "ꯍꯌꯦꯡꯒꯤ ꯀꯌꯥꯝ ꯄꯥꯔꯒꯦ?" ꯂꯥꯏꯖꯤꯡꯅ "ꯑꯗꯨꯝ ꯈꯔ. ꯗꯥꯏꯒ꯭ꯔꯥꯝꯁꯤꯡꯗꯨꯁꯨ ꯏꯝꯄꯣꯔꯇꯦꯟꯅꯦ." "ꯌꯦꯁ ꯁꯔ." "ꯌꯨꯝ ꯊꯣꯛꯈ꯭ꯔꯒꯗꯤ ꯑꯃꯨꯛ ꯂꯤꯈꯠꯈ꯭ꯔꯅꯤꯅꯦ." "ꯂꯤꯖꯗꯦꯉꯣ. ꯍꯥꯡꯆꯤꯠꯇꯣ ꯉꯟꯅ ꯂꯧꯕ ꯂꯥꯛꯀꯦ." "ꯂꯥꯛꯀꯅꯨ, ꯑꯦꯌꯥꯔꯄꯣꯔꯠꯇ ꯑꯗꯨꯝ ꯉꯥꯏꯔꯝꯃꯣ." "ꯁꯤꯗꯒꯤ ꯑꯩꯒ ꯆꯠꯃꯤꯟꯅꯈꯤꯕꯗꯤ ꯌꯥꯝ ꯀꯥꯏꯔꯕꯣ?" "ꯑꯗꯨꯏ ꯅꯠꯇꯦꯗ, ꯇꯥꯝꯆꯧꯅ ꯊꯤꯟꯗꯣꯏꯅꯦ, ꯑꯗꯨꯏꯅꯦ." "ꯑꯗꯨꯏꯁꯨ ꯑꯩꯁꯨ ꯃꯅꯤꯡꯗ ꯇꯞꯅ ꯏꯟꯅꯔꯛꯇꯣꯏꯅꯤ ꯀꯩꯅꯣ." "ꯅꯚꯥꯏꯗꯣ ꯌꯥꯝ ꯁꯥꯊꯤꯕꯅꯦ. ꯅꯆꯟꯅꯨꯄꯤꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯗꯤ ꯏꯪꯉꯝꯃꯣꯏ ꯍꯥꯏꯕꯅꯦ ꯍꯥꯏꯔꯅꯤ ꯑꯩꯅ." "ꯃꯆꯤꯟ ꯈꯨꯊꯤꯁꯦ ꯌꯦꯡꯉꯨꯅꯦ." "ꯄꯥꯃꯨꯕꯤ." "ꯉꯁꯤꯅ ꯀꯩ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯃꯨꯛ ꯌꯦꯡꯉꯨꯔꯦ ꯄꯥꯃꯨꯕꯤ ꯀꯧꯔꯛꯏꯁꯦ?" "ꯊꯃꯣꯏꯗꯒꯤ ꯊꯣꯔꯛꯄ ꯋꯥꯍꯩꯅꯤ." "ꯑꯗꯨꯅ ꯑꯃꯨꯛ ꯀꯩ ꯐꯤल्मꯒꯤ ꯗꯥꯏꯂꯣꯛꯅꯣ?" "ꯑꯣ, ꯊꯥꯖꯗ꯭ꯔꯦ? ꯐꯤल्ꯃꯒꯤ ꯗꯥꯏꯂꯣꯛꯇꯪ ꯍꯥꯏꯅꯔꯒ ꯅꯨꯡꯁꯤꯅꯁꯦ ꯍꯥꯏꯔꯣ?" "ꯐꯤल्ꯃꯒꯤ ꯅꯠꯇꯦ, ꯅꯣꯏ ꯍꯦꯔꯣꯒꯤꯅꯦ." "ꯆꯤꯟꯊꯤꯕꯧ, ꯈꯗ꯭ꯔꯛ ꯍꯩꯕꯒꯤ ꯂꯦꯚꯦꯜꯁꯨ ꯄꯨꯔꯥ ꯍꯥꯏ ꯑꯣꯏꯔꯝꯃꯦ ꯅꯪ." "ꯑꯩꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯆꯔꯛꯄ, ꯑꯗꯨꯒ ꯅꯪꯅꯗꯤ ꯈꯗ꯭ꯔꯛ ꯍꯩꯕ ꯑꯣꯏꯅ ꯁꯨꯝ ꯎꯕꯤꯕ." "ꯌꯥꯏ, ꯀꯥꯏꯗꯦ. ꯅꯨꯡꯁꯤꯅꯕꯁꯤꯕꯨ ꯅꯨꯡꯁꯤ ꯈꯛ ꯍꯥꯏꯔꯒ ꯌꯥꯔꯕꯣꯕ? ꯊꯕꯛꯅ ꯑꯣꯏꯅꯁꯨ ꯎꯠꯇꯣꯏꯅꯤ ꯀꯩꯅꯣ." "ꯈꯗꯥꯡꯁꯨ ꯌꯥꯝ ꯐꯩ." "ꯑꯗꯨꯗꯤ ꯁꯥꯍꯤꯇ꯭ꯌꯒ ꯇꯧꯔꯒ ꯍꯥꯏꯔꯛꯑꯣ ꯍꯥꯏꯔꯣ?" ꯍꯥꯏꯖꯗꯦ, ꯍꯥꯏꯕꯤꯔꯛꯀꯅꯨ." "ꯅꯪꯁꯦ ꯀꯩꯗꯧꯔꯕ? ꯄꯥꯝꯃꯛꯇ꯭ꯔꯕꯣ?" "ꯕꯤꯠꯀꯅꯦ ꯂꯣꯏ ꯍꯦꯛ ꯇꯦꯛꯍꯜꯂꯦꯍꯦ. ꯑꯗꯨꯒꯨꯝꯕ ꯄꯜꯂꯛꯀꯅꯨꯀꯣ." "ꯑꯗꯨꯗꯤ ꯑꯩꯁꯦ ꯀꯩꯗꯧꯔꯕ? ꯏꯅꯥꯛꯇ ꯂꯩꯔꯝꯃꯗꯤ ꯅꯃꯥꯏꯗꯣ ꯁꯤꯛꯇꯠꯂꯅꯤ ꯍꯥꯏꯕ. ꯌꯥꯝ ꯅꯨꯡꯁꯤꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ? ꯅꯪꯁꯨ ꯅꯨꯡꯁꯤꯍꯜꯂꯤꯁꯤꯗꯤ." "ꯑꯩꯅ ꯍꯦꯜꯂꯦꯕ ꯃꯌꯥꯝ ꯑꯃ." ꯅꯥꯀꯟꯗꯒꯤ ꯗꯦꯚꯅ "ꯈꯔ ꯅꯨꯡꯁꯤꯅꯔꯗꯤ ꯌꯥꯔꯦ. ꯑꯍꯣ ꯂꯩꯖꯤꯡꯂꯦꯝꯕꯤ, ꯏꯃꯥꯟꯅꯕꯤꯁꯦ ꯉꯥꯛꯇꯪ ꯋꯥꯏꯖꯒꯦ. ꯆꯥꯛ ꯑꯝꯇ ꯆꯥꯃꯤꯟꯅꯖꯒꯦ. ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯨꯛ ꯊꯥꯗꯣꯛꯆꯔꯛꯀꯦꯀꯣ. ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯃꯌꯥꯗ ꯃꯆꯤꯟꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯗ꯭ꯔꯁꯨ ꯄꯨꯛ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯅꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯅꯤꯜꯂꯦ." ꯁꯥꯌꯣꯟꯅ "ꯑꯁ,
ꯀꯔꯟ ꯇꯥꯔꯛꯀꯅꯣꯃꯦ ꯔꯥꯖꯅ ꯑꯃꯨꯛ ꯑꯆꯨꯝꯕꯅꯤ ꯂꯩꯖꯤꯡꯂꯦꯝꯕꯤ ꯆꯍꯤ ꯃꯥꯟꯅꯕ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯁꯦꯟꯅꯖꯕꯒ ꯆꯞ ꯃꯥꯟꯅꯖꯔꯦ ꯏꯆꯥꯁꯦ ꯃꯕꯨꯛ ꯂꯥꯝꯂꯝꯃꯅꯤ ꯉꯥꯏꯍꯥꯛꯇꯗꯤ ꯊꯥꯗꯣꯛꯄꯤꯔꯛꯎꯕ ꯂꯩꯖꯤꯡ ꯅꯣꯛꯑꯒ ꯑꯁ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯏꯀꯥꯏꯗ꯭ꯔꯥ ꯃꯤ ꯅꯥꯔꯤꯗꯣ ꯑꯩꯗꯤ ꯏꯀꯥꯏꯖꯩꯀꯣ ꯀꯗꯔ ꯇꯧꯔꯤꯅꯦ ꯃꯣꯏꯁꯦ ꯏꯀꯥꯏꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯂꯩꯖꯤꯡꯅ ꯌꯥꯔꯦ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯑꯩ ꯊꯝꯃꯒꯦ ꯗꯥꯏꯒ꯭ꯔꯥꯝ ꯈꯔꯁꯨ ꯋꯥꯠꯂꯤ ꯌꯦꯛꯄ ꯇꯝꯒꯗꯕ ꯄꯦꯀꯤꯡꯁꯨ ꯈꯔ ꯋꯥꯠꯂꯤꯌꯦ ꯉꯥꯏꯖꯔꯝꯒꯦ ꯂꯣꯏꯔꯒ ꯄꯨꯂꯞ ꯇꯧꯔꯛꯑꯣ ꯆꯥꯛꯁꯨ ꯆꯥꯊꯣꯛꯎꯔꯒꯦ ꯀꯅꯥ ꯃꯦꯁꯦꯖ ꯊꯥꯅꯔꯝꯅꯣꯀꯣ ꯋꯥꯔꯤ ꯁꯥꯟꯅꯔꯝꯅꯣ ꯑꯩꯅ ꯇꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯌꯦꯁ ꯃꯤꯁ ꯔꯥꯖꯅ ꯑꯃꯨꯛ ꯌꯥꯔꯦꯗ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤꯗꯨꯗꯤ ꯀꯣꯟꯅ ꯇꯧꯔꯣ ꯂꯩꯖꯤꯡꯅ ꯑꯁ ꯊꯝꯃꯦꯀꯣ ꯍꯣꯏ ꯊꯝꯃꯣ ꯗꯦꯕ ꯔꯥꯖꯇ ꯌꯦꯡꯉꯒ ꯐꯣꯟꯗ ꯑꯃꯨꯛ ꯂꯚ ꯌꯨ ꯗꯦꯕꯅ ꯑꯃꯨꯛ ꯂꯚ ꯌꯨ ꯇꯨ ꯁꯥꯌꯣꯅ ꯑꯣꯏ ꯀꯩꯅꯣꯅꯦ ꯍꯩ ꯇꯨꯀꯠꯆꯩꯍꯦ ꯍꯩꯅꯗꯦ ꯅꯣꯏꯁꯤꯗꯤ ꯔꯥꯖꯅ ꯅꯔꯥꯏꯕꯛ ꯊꯤꯗ ꯆꯨꯞꯈ꯭ꯔꯕ ꯗꯦꯕꯅ ꯗꯦꯕꯇꯨ ꯁꯥꯎꯔꯥꯡꯅꯅ ꯅꯨꯄꯤ ꯀꯣꯏꯗꯕ ꯑꯩꯉꯣꯟꯗ ꯂꯦꯟꯒꯦꯅ ꯂꯦꯟꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯅꯣꯏꯁꯦ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯑꯁꯤꯒꯤ ꯗ꯭ꯔꯥꯁ ꯊꯨꯃꯨꯔꯦꯡꯁꯤꯁꯨ ꯉꯥꯛꯇ ꯉꯥꯏꯔꯦ ꯐꯣꯟꯗ ꯃꯇꯨ ꯀꯣꯜꯂꯒ ꯇꯨꯝꯈꯤꯗꯧꯕ ꯗ꯭ꯔꯥꯁꯅ ꯇꯤꯟꯗꯔ ꯍꯥꯞꯄꯣꯗꯅ ꯅꯪ sadi.comꯒꯗꯣ ꯁꯣꯝꯗꯅ ꯔꯤꯁꯤꯅ ꯀꯩ ꯍꯥꯏꯅꯔꯤꯒꯦ ꯚꯤꯛꯇꯔꯅ ꯌꯨꯝ ꯊꯣꯛꯄꯒꯤ ꯔꯤꯌꯨꯅꯤꯌꯟ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯥꯒꯤ ꯂꯣꯟꯅ ꯂꯣꯝꯅ ꯀꯥꯞꯆꯈꯤꯕ ꯐꯣꯇꯣ ꯃꯌꯥꯝꯗꯣ ꯎꯠꯀꯦ ꯅꯣꯠꯕꯨꯛꯇ ꯃꯥꯒꯤ ꯃꯔꯝꯗ ꯏꯈꯤꯕ ꯃꯌꯥꯝꯗꯨꯁꯨ ꯌꯦꯡꯍꯟꯒꯦ ꯑꯗꯨꯗ ꯑꯩꯅ ꯈꯟꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯔꯤꯁꯤꯅ ꯋꯥꯗꯣ ꯐꯠ ꯀꯟꯊꯠꯂꯛꯑꯒ ꯂꯤꯟꯊꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯗꯨꯗ ꯇꯧꯔꯒ ꯍꯥꯏꯍꯟꯕꯗꯤ ꯚꯤꯛꯇꯔꯅ ꯑꯦꯛꯖꯥꯝ ꯃꯌꯥꯗ ꯂꯩꯖꯤꯡꯗ ꯇꯦꯟꯁꯟ ꯄꯤꯅꯤꯡꯗ ꯇꯧꯕꯅꯤ ꯚꯥꯏ ꯄꯥꯎꯕꯨ ꯐꯖꯅ ꯐꯥꯎꯅꯔꯤꯕꯣ ꯐꯥꯎꯅꯩꯌꯦ ꯍꯥꯟꯅꯗꯒꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯁꯤꯟꯅꯔꯦ ꯑꯦꯛꯖꯥꯝ ꯃꯇꯝꯗ ꯑꯩ ꯐꯣꯟ ꯇꯧꯗꯦ ꯃꯥꯒꯤ ꯃꯇꯝ ꯃꯥꯡꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯂꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ ꯅꯪꯕꯨ ꯈꯟꯖꯕ ꯃꯥꯟꯕꯗꯤ ꯎꯕ꯭ꯔꯣ ꯒꯔꯜꯁ ꯑꯥꯔ ꯒꯔꯜꯁ ꯍꯥꯏꯗꯨꯅꯤ ꯌꯦꯁ ꯃꯤꯟꯁ ꯌꯦꯁ ꯌꯦꯁ ꯃꯤꯟꯁ ꯃꯦꯕꯤ ꯌꯦꯁ ꯃꯤꯟꯁ ꯅꯣ ꯀꯥꯏꯗꯣ ꯑꯩꯅ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯃꯥꯅ ꯈꯟꯕ ꯋꯥꯈꯜꯗꯨꯕꯣ ꯍꯣꯏꯅꯦꯍꯦ ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ ꯂꯩꯖꯤꯡꯁꯦ ꯍꯥꯟꯅꯗꯒꯤ ꯆꯦꯟꯖꯇꯤ ꯌꯥꯝ ꯇꯧꯔꯦ ꯑꯗꯗꯤ ꯃꯤ ꯃꯈꯜ ꯃꯌꯥꯝ ꯊꯦꯡꯅꯔꯝꯅꯤ ꯑꯗꯨꯏꯅꯤ ꯍꯣꯏ ꯌꯥꯝ ꯃꯦꯆ꯭ꯌꯣꯔ ꯑꯣꯏꯔꯦ ꯑꯩꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯀꯌꯥꯝ ꯄꯤ ꯅꯨꯡꯁꯤꯅꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯗꯣ ꯊꯨꯅ ꯇꯥꯍꯜꯂꯣ ꯉꯥꯏꯔꯕꯅꯦ ꯑꯩ ꯅꯪ ꯃꯇꯦꯡ ꯄꯥꯡꯉꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅꯔꯗꯤ ꯑꯩ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕꯗꯨꯇ ꯇꯥꯍꯜꯂꯣ ꯅꯪꯅ ꯑꯩꯒꯤ ꯗꯥꯏꯔꯤꯒ ꯐꯣꯇꯣꯒꯗꯣ ꯃꯉꯣꯟꯗ ꯄꯤꯕꯤꯌꯨ ꯋꯥꯏ ꯅꯣꯠ ꯂꯩꯖꯤꯡ ꯂꯦꯝꯕꯤꯁꯦ ꯅꯨꯄꯥꯗꯤ ꯀꯣꯏꯔꯝꯃꯣꯏꯀꯣ ꯕ꯭ꯔꯣ ꯊꯝꯃꯣ ꯂꯩꯖꯤꯡꯒꯤ ꯐꯣꯟ ꯂꯥꯛꯑꯦ ꯊꯝꯃꯦꯀꯣ ꯍꯦꯜꯂꯣ ꯇꯥꯕ꯭ꯔꯣ ꯇꯥꯗꯤꯌꯦ ꯇꯥꯕ꯭ꯔꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯥꯏꯅꯣ ꯐꯣꯟꯗ ꯇꯥꯏꯅꯦ ꯏꯁ ꯑꯩꯈꯣꯏꯗꯣ ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯣꯏꯔꯅꯤ ꯍꯪꯆꯤꯠ ꯌꯨꯝꯗ ꯊꯣꯛꯑꯅꯤꯅ ꯍꯥꯏꯒꯦ ꯇꯧꯕ ꯍꯣꯏ ꯍꯥꯜꯂꯝꯃꯣ ꯑꯩꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯅ ꯍꯥꯜꯂꯕꯗꯣ ꯔꯤꯌꯨꯅꯤꯌꯟ ꯅꯨꯃꯤꯠꯇ ꯉꯟꯇꯥ ꯂꯥꯛꯑꯒ ꯉꯥꯏꯔꯝꯒꯦ ꯌꯦꯡꯉꯨ ꯉꯥꯏꯖꯧꯅ ꯀꯨꯏꯅꯗꯩꯁꯨ ꯉꯥꯏꯖꯔꯛꯏꯅꯦ ꯉꯥꯏꯔꯒꯁꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯈꯤꯅꯤ ꯈꯪꯕꯤꯗꯧꯕ ꯃꯤꯅ ꯈꯪꯕꯤꯗꯕ ꯖꯥꯠꯅꯤ ꯈꯪꯖꯩ ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯆꯅꯤ ꯍꯣꯏ ꯌꯥꯝ ꯐꯩꯌꯦ ꯌꯨꯝ ꯊꯣꯛꯄ ꯑꯩꯈꯣꯏꯅ ꯍꯥꯟꯗꯣꯔꯦ ꯍꯥꯏꯅꯒ ꯀꯣꯜ ꯇꯧꯔꯛꯏꯅꯦ ꯊꯝꯃꯒꯦ ꯌꯥꯔꯦ ꯂꯥꯏꯔꯤꯛ ꯄꯥꯔꯣ ꯑꯣꯐ ꯌꯥꯝ ꯂꯩꯖꯔꯤ ꯅꯪ ꯑꯗꯨꯝ ꯄꯥꯎꯆꯣ ꯂꯣꯏꯖꯔꯤ ꯃꯔꯝ ꯃꯣꯛꯁ ꯑꯣꯜꯋꯦꯁ ꯃꯣꯛꯁ ꯗꯦꯜꯂꯤꯗ ꯅꯨꯄꯥ ꯀꯣꯏꯗꯅ ꯈꯠꯇꯅ ꯂꯥꯡꯗꯅ ꯂꯩꯒꯅꯨ ꯏꯁ ꯅꯪꯁꯨ ꯑꯗꯨꯗ ꯅꯥꯏꯠ ꯀ꯭ꯂꯕꯇꯒ ꯆꯠꯂꯒ ꯋꯥꯏꯜ ꯇꯥꯔꯝꯒꯅꯨ ꯅꯆꯦꯗꯤ ꯌꯥꯝ ꯄꯥꯈꯠꯆꯩ ꯏꯆꯦ ꯅꯨꯡꯁꯤꯕꯤꯅ ꯇꯧꯍꯟꯅꯤꯡꯗꯕ ꯊꯕꯛ ꯇꯧꯖꯔꯣꯏꯌꯦ ꯑꯗꯨꯅꯤ
ꯏꯄ꯭ꯋꯥꯁꯦ ꯔꯥꯁꯤꯅ ꯔꯥꯁꯤ ꯂꯩꯔꯤꯕ ꯍꯥꯏꯕꯁꯨ ꯏꯟꯈ꯭ꯔꯕ ꯏꯆꯦꯅ ꯃꯔꯝ ꯃꯣꯛꯄꯩ ꯅꯅꯥꯎꯁꯨ ꯃꯣꯛꯁ ꯅꯆꯦꯅ ꯍꯥꯏꯕ ꯏꯟꯂꯨꯁ ꯏꯟꯒꯦꯁ ꯍꯥꯏꯔꯣꯏꯗꯕ ꯋꯥꯁꯨ ꯍꯥꯏꯕ ꯍꯩꯍꯜꯂꯦ ꯍꯥꯏꯒꯗꯕ ꯋꯥꯁꯨ ꯅꯥꯀꯣꯏꯅꯅ ꯍꯥꯏꯗꯕꯗ ꯈꯪꯕꯤꯗ꯭ꯔꯦ ꯆꯍꯤ ꯑꯃꯃꯨꯛ ꯎꯅꯔꯨꯕꯗꯩ ꯀꯣꯛꯁꯨ ꯆꯥꯛꯄ ꯍꯦꯟꯒꯠꯂꯝꯃꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯆꯥꯛꯆꯔꯝꯕꯗꯤ ꯅꯠꯇꯦꯗꯣ ꯅꯤꯁꯥꯒ ꯁꯤꯖꯤꯟꯅꯅꯨ ꯑꯉꯥꯡꯅ ꯑꯕꯣꯛ ꯊꯝꯃꯒꯦ ꯅꯣꯏ ꯁꯥꯏꯅ ꯋꯦꯇꯤꯡ ꯂꯩꯌꯦꯅ ꯆꯩꯕꯤꯔꯅꯤ ꯖꯦꯂꯁ ꯀꯥꯏꯔꯣ ꯁꯪꯖꯗ꯭ꯔꯕꯗꯣ ꯚꯤꯛꯇꯔꯅ ꯃꯒꯨꯟ ꯌꯥꯝ ꯂꯩꯕ ꯌꯥꯝꯅꯁꯨ ꯇꯥꯡꯕ ꯌꯥꯝꯅꯁꯨ ꯐꯕ ꯄꯥꯛꯅꯁꯨ ꯎꯒꯦ ꯐꯪꯗꯕ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯐꯝ ꯑꯃꯗ ꯈꯛ ꯐꯪꯕ ꯃꯤ ꯀꯅꯥꯝꯇꯅꯁꯨ ꯎꯒꯦ ꯐꯪꯉꯣꯏꯗꯕ ꯑꯩ ꯈꯛꯅ ꯎꯕ ꯐꯪꯕ ꯑꯥꯔꯊ ꯌꯥꯝꯅ ꯆꯦꯟꯕ ꯃꯤꯁꯛ ꯑꯣꯏꯍꯟꯅꯤꯡꯉꯤ ꯅꯪꯁꯦ ꯑꯗꯨꯗꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯁꯉꯥꯏ ꯑꯣꯏꯔꯣ ꯍꯥꯏꯔꯣ ꯑꯩꯁꯦ ꯍꯣꯏ ꯇꯥꯔꯦꯗꯅ ꯑꯗꯨꯗꯣ ꯂꯥꯏꯖꯤꯡꯅ ꯑꯃꯨꯛ ꯀꯃꯔꯁꯀꯤ ꯁꯥꯇ꯭ꯔ ꯏꯕꯨꯡꯉꯣ ꯂꯧꯔꯝꯃꯤꯕ ꯁꯕꯖꯦꯛꯇꯣ ꯍꯣꯠꯅꯔꯤ ꯂꯤꯇꯔꯦꯆꯔ ꯑꯣꯏꯅ ꯇꯧꯔꯝꯃꯗꯤ ꯐꯒꯗꯕ ꯑꯁꯦꯡꯕꯅꯤꯀꯣ ꯑꯩꯅ ꯍꯥꯏꯗꯣ ꯊꯝꯃꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯄ꯭ꯔꯞ ꯀꯛꯊꯠꯈꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯕꯗꯨꯗ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯨ ꯃꯌꯨꯝꯗ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯕ ꯐꯥꯎꯕ ꯁꯥꯌꯣꯟꯕꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯕꯨ ꯁꯦꯟꯅꯖꯩ ꯂꯥꯏꯖꯤꯡꯒ ꯔꯦꯖꯤꯒ ꯂꯧꯕ ꯂꯥꯛꯇꯨꯅ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯆꯠꯈꯤꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯖꯩ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯌꯣꯟꯕꯁꯨ ꯑꯃꯨꯛ ꯃꯃꯥꯟꯅꯕꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯆꯥ ꯑꯇꯣꯝꯕꯕꯨ ꯃꯌꯨ ꯑꯣꯛꯅꯅꯕ ꯍꯣꯠꯅꯖꯩ ꯑꯁꯨꯝꯅ ꯁꯥꯌꯣꯟꯕ ꯂꯒꯦꯖꯅꯆꯤꯡꯕ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯝꯂꯒ ꯕꯥꯊꯔꯨꯝꯗ ꯆꯪꯈꯤꯗꯨꯅ ꯃꯁꯥꯗꯨ ꯋꯥꯔꯝꯕ ꯄꯨꯝꯕ ꯏꯪꯊꯅꯕ ꯍꯥꯏꯗꯨꯅ ꯏꯔꯨ ꯂꯨꯊꯣꯛꯂꯨꯏ ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯕꯒ ꯃꯃꯥꯅ ꯁꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯆꯥꯅ ꯊꯛꯅꯕꯁꯤꯡꯗꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯆꯥꯁꯤꯜꯂꯤ ꯑꯔꯥꯝ ꯈꯧꯔꯥꯡꯗꯨꯅ ꯆꯥꯁꯤꯟꯕꯁꯨ ꯅꯠꯇꯦ ꯇꯁꯦꯡꯅ ꯅꯨꯄꯤꯗꯨꯒ ꯄꯥꯎ ꯌꯥꯝ ꯐꯥꯎꯅꯅꯤꯡꯕꯗꯨꯒꯤꯅꯤ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯐꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯂꯣꯡꯗꯥ ꯍꯦꯛꯇ ꯇꯥꯏ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯒꯤ ꯂꯣꯛꯇꯨ ꯍꯥꯡꯗꯣꯛꯄꯗ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯀꯥꯞꯃꯤꯟꯅꯈꯤꯕ ꯐꯣꯇꯣ ꯑꯃꯅ ꯋꯥꯜꯄꯦꯄꯔ ꯊꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯥꯏꯊꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯃꯤꯀꯨꯞ ꯑꯃ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯅꯨꯄꯤꯗꯨꯗ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯤ ꯌꯨꯝ ꯌꯧꯔꯕ ꯅꯨꯄꯤꯗꯨꯗꯤ ꯃꯌꯨꯝ ꯌꯧꯕꯒ ꯄꯨꯝꯅꯥꯡ ꯂꯥꯡꯕꯅ ꯐꯣꯟ ꯄꯥꯏꯕ ꯁꯪꯂꯝꯗꯦ ꯁꯣꯝꯗꯗꯤ ꯅꯨꯄꯥꯗꯣ ꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯦꯁꯦꯖ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯖꯤꯜꯂꯤ ꯂꯦꯝꯕꯤ ꯇꯥꯕ꯭ꯔꯣ ꯌꯨꯝ ꯌꯧꯔꯕ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯉꯥꯏꯕ ꯀꯌꯥ ꯉꯝꯖꯗꯕ ꯈꯥꯡꯕ ꯀꯌా ꯉꯝꯖꯗꯕ ꯁꯥꯌꯣꯟꯕꯅꯤ ꯅꯨꯄꯤꯗꯨꯒꯤ ꯌꯧꯔꯦ ꯌꯧꯗꯦꯒꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯕ ꯐꯪꯗꯕꯗꯨꯗ ꯍꯨꯛ ꯍꯧꯒꯠꯂꯒ ꯀꯥꯗꯨꯗꯩ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯃꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯃꯆꯥ ꯈꯔ ꯂꯣꯏꯁꯤꯜꯂꯨꯔꯒ ꯆꯪꯉꯛꯄꯗ ꯅꯨꯄꯥꯗꯨꯒꯤ ꯃꯦꯁꯦꯖ ꯂꯩꯔꯝꯕꯗꯨꯗ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯄꯥꯎꯈꯨꯝ ꯍꯜꯂꯤ ꯌꯧꯔꯦ ꯉꯁꯥꯏꯅ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯌꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯅꯨꯄꯥꯗꯨ ꯅꯨꯄꯤꯗꯨꯅ ꯍꯜꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯌꯦꯡꯂꯨꯗ꯭ꯔꯦ ꯄ꯭ꯔꯞ ꯑꯣꯏꯅ ꯀꯣꯜ ꯇꯧꯁꯤꯜꯂꯒ ꯀꯥꯏ ꯂꯩꯒꯦ ꯍꯦꯜꯂꯣ ꯀꯥꯏꯗ ꯂꯩꯒꯦꯕ ꯌꯨꯝꯗ ꯂꯩꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯥꯏꯗ ꯂꯩꯗꯣꯏꯅꯣ ꯑꯩ ꯅꯣꯏꯔꯣꯝꯗ ꯂꯥꯛꯏꯌꯦ ꯍꯥ ꯂꯝꯕꯤ ꯐꯖꯅ ꯑꯝꯇ ꯇꯥꯛꯂꯛꯑꯣ ꯑꯌꯥ ꯅꯪꯕꯨ ꯀꯩꯝꯇ ꯋꯥꯗ꯭ꯔꯣ ꯗꯥꯅꯧꯆꯥ 5 ꯁꯦꯀꯦꯟꯁꯀꯤ ꯃꯅꯨꯡꯗ ꯑꯝꯇ ꯄ꯭ꯔꯞ ꯊꯥꯔꯛꯑꯣ ꯂꯣꯀꯦꯁꯟꯗꯣ ꯋꯥꯆꯞꯇ ꯑꯝꯇ ꯁꯤꯌꯔ ꯇꯧꯔꯛꯑꯣꯃꯦ ꯑꯁ ꯅꯪ ꯑꯃꯨꯛ ꯍꯟꯕ ꯊꯦꯡꯒꯅꯤ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯍꯧꯖꯤꯛꯄꯣ ꯂꯣꯀꯦꯁꯟꯗꯣ ꯁꯠ ꯍꯥꯏꯔꯣ ꯅꯪꯅ ꯁꯨꯝ ꯀꯣꯏꯊꯣꯛꯄꯗ ꯍꯦꯟꯅ ꯊꯦꯡꯒꯅꯤ ꯊꯥꯔꯛꯑꯣ ꯑꯝꯇ ꯅꯨꯃꯤꯠ ꯁꯣꯏꯗꯅ ꯇꯥꯔꯅꯤ ꯌꯨꯝ ꯍꯟꯕꯗ ꯍꯧꯖꯤꯛ ꯃꯝꯂꯤ ꯇꯧꯔꯕꯅꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯨ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯔꯣꯏ ꯍꯥꯏꯔꯣ ꯑꯩ ꯀꯣꯏꯊꯤ ꯊꯤꯔꯒ ꯆꯪꯉꯛꯑꯒꯦ ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯗ ꯅꯪ ꯂꯥꯛꯑꯒ ꯀꯩꯗꯧꯅꯗꯣꯏꯅꯣ ꯑꯩ ꯊꯣꯛꯂꯛꯄꯁꯨ ꯌꯥꯔꯣꯏ ꯅꯁꯛꯇꯣ ꯌꯦꯡꯉꯒ ꯆꯠꯈꯤꯒꯦꯕ ꯃꯊꯪ ꯂꯥꯛꯄꯗ ꯂꯝꯕꯤꯁꯨ ꯈꯪꯅꯅꯕ ꯗꯥꯅꯧꯆꯥ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯀꯣꯟꯅꯅꯦ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯣꯕ ꯍꯜꯂꯣꯏꯌꯦ ꯑꯩ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯎꯗ꯭ꯔꯤꯉꯩ ꯍꯜꯂꯣꯏꯌꯦ ꯑꯁ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯤꯗꯣ ꯇꯧꯔꯛꯀꯅꯨꯕ ꯑꯩ ꯁꯥꯎꯔꯛꯑꯣꯔꯣ ꯌꯥꯔꯦ
ꯂꯣꯀꯦꯁꯟꯗꯣ ꯊꯥꯔꯛꯑꯒꯦ ꯑꯗꯣ ꯑꯩ ꯊꯣꯛꯂꯛꯄꯗꯤ ꯉꯝꯃꯣꯏꯀꯣ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦꯕ ꯉꯁꯥꯏꯅ ꯊꯥꯔꯛꯑꯗꯤ ꯉꯁꯥꯏꯅ ꯌꯧꯔꯅꯤ ꯅꯪꯅꯁꯨ ꯑꯃꯨꯛ ꯀꯣꯊꯔꯒ ꯂꯩ ꯊꯥꯡꯈ꯭ꯔꯕꯅꯤ ꯑꯗꯨꯝ ꯏꯀꯟ ꯀꯜꯂꯗꯅ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯌꯨꯀꯣ ꯑꯩ ꯑꯗꯨꯝ ꯊꯧꯒꯦ ꯍꯣꯏ ꯇꯞꯅ ꯊꯧꯀꯣ ꯑꯩ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ ꯂꯩꯖꯤꯡ ꯐꯥꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯐꯖꯕꯁꯤꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯜꯂꯕ ꯁꯨꯝ ꯎꯅꯤꯡꯉꯤꯗ ꯍꯥꯏ ꯂꯩꯔꯤꯁꯤꯕꯣ ꯉꯁꯥꯏꯗꯁꯨ ꯎꯅꯔꯛꯇ ꯉꯥꯏꯔꯦ ꯁꯥꯏꯌꯣꯟ ꯂꯩꯖꯤꯡꯒꯤ ꯇꯧꯊꯣꯛꯇꯅ ꯇꯧꯊꯣꯔꯛꯄ ꯐꯥꯒꯤꯗꯨꯗ ꯅꯣꯛꯆꯩ ꯁꯥꯏꯌꯣꯟꯅ ꯅꯣꯛꯅ ꯅꯣꯛꯅ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈꯤꯕꯗꯨ ꯀꯛꯆꯤꯡꯗꯒꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯤ ꯕꯦꯔꯣꯅꯤꯀꯥꯅ ꯍꯦꯛ ꯎꯔꯨꯔꯦ ꯕꯦꯔꯣꯅꯤꯀꯥꯅ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯃꯥꯃꯥ ꯑꯁꯤꯒꯤ ꯂꯩꯔꯛ ꯑꯍꯥꯟꯕꯁꯤꯗ ꯆꯪꯈꯤꯕ ꯒꯥꯔꯤ ꯃꯆꯥꯗꯣ ꯑꯗꯨꯗꯣ ꯑꯝꯇ ꯇꯥꯟꯅꯕꯤꯌꯨꯕ ꯐꯅꯤ ꯏꯕꯦꯝꯃ ꯕꯦꯔꯣꯅꯤꯀꯥ ꯃꯊꯟꯇ ꯈꯟꯖꯩ ꯃꯥꯕꯨ ꯃꯌꯨꯝ ꯊꯣꯛꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯣ ꯀꯥꯏꯗꯅꯣ ꯃꯥꯅ ꯆꯠꯂꯤꯁꯤꯅ ꯀꯅꯥꯒꯅꯣ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯒ ꯆꯠꯂꯤꯁꯤꯕꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯥꯏꯌꯣꯟꯕꯁꯨ ꯂꯩꯖꯤꯡꯂꯦꯝꯕꯤ ꯍꯣꯏ ꯃꯅꯥꯛ ꯌꯧꯗꯨꯅ ꯒꯥꯔꯤꯗꯣ ꯂꯥꯞꯇꯛ ꯈꯥꯝꯃꯒ ꯑꯩ ꯌꯧꯔꯛꯑꯦ ꯈꯪꯖꯕꯗꯣ ꯑꯁꯨꯛ ꯌꯥꯝ ꯂꯥꯛꯅ ꯂꯥꯛꯑꯒ ꯊꯣꯛꯂꯛꯑꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯅ ꯀꯩ ꯍꯥꯏꯈꯤꯒꯦ ꯑꯗꯨ ꯑꯣꯏꯁꯨ ꯑꯩꯅ ꯀꯩ ꯍꯥꯏꯈꯤꯒꯦꯕ ꯑꯝꯇ ꯅꯤꯡꯁꯤꯡꯉꯣ ꯑꯩ ꯀꯩꯝ ꯅꯤꯡꯁꯤꯡꯗꯦꯀꯣ ꯑꯩ ꯅꯪ ꯑꯣꯏꯗ꯭ꯔꯤꯒꯩ ꯍꯜꯂꯣꯏ ꯍꯥꯏꯁꯤꯅꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ ꯀꯦꯁꯤꯟꯅꯔꯛꯀꯅꯨ ꯑꯩ ꯇꯥꯗꯦꯀꯣ ꯁꯥꯏꯌꯣꯟꯁꯨ ꯇꯟꯖꯥ ꯆꯥꯅ ꯀꯦꯁꯤꯟꯅꯔꯛꯑꯒ ꯑꯩ ꯒꯥꯔꯤꯒꯁꯦ ꯀꯥꯏꯗꯅꯣꯃ ꯏꯟꯁꯤꯜꯂꯒ ꯁ꯭ꯋꯥꯏꯗ ꯑꯍꯤꯡ ꯂꯦꯛꯑꯅꯤ ꯂꯩꯖꯤꯡ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯗꯤꯕ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯅꯤꯡꯉꯥꯏꯁꯦ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ ꯂꯩꯖꯤꯡꯅ ꯃꯊꯟꯇ ꯍꯥꯏꯖꯔꯤꯕꯗꯣ ꯁꯥꯏꯌꯣꯟꯕꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯂꯩꯀꯥꯏꯅ ꯎꯔꯒ ꯐꯖꯗꯦꯕ ꯅꯨꯡꯗꯥꯡꯗ ꯅꯨꯄꯥ ꯎꯅꯩꯅ ꯍꯥꯏꯅꯈꯤꯅꯤꯕ ꯊꯣꯛꯂꯛꯇ꯭ꯔꯤꯕꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯣ ꯑꯩ ꯉꯥꯏꯔꯤ ꯂꯩꯖꯤꯡ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯊꯣꯛꯂꯒꯦ ꯈꯜꯂꯤ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯏꯃꯥ ꯑꯩ ꯙꯨꯞ ꯂꯩꯔꯨꯈꯤꯒꯦ ꯊꯝꯕꯥꯜꯅ ꯑꯍꯥꯏ ꯙꯨꯞ ꯃꯌꯥꯝ ꯂꯩꯔꯤꯗꯨꯗꯤ ꯑꯇꯣꯞꯄ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯔꯨꯒꯦ ꯑꯆꯥꯄꯣꯠꯁꯨ ꯂꯩꯔꯤꯁꯤꯡꯗꯨꯗꯤ ꯆꯥꯅꯤꯡꯕ ꯑꯝꯇ ꯌꯥꯎꯗꯦ ꯏꯃꯥ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯅꯦ ꯒꯦꯠꯀ ꯂꯣꯏꯅ ꯂꯣꯟꯁꯤꯟꯈ꯭ꯔꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛꯇ ꯆꯥꯅꯤꯡꯉꯛꯄꯁꯤꯕꯨ ꯑꯩꯅꯔꯣ ꯏꯃꯥ ꯐꯔꯦ ꯌꯥꯝ ꯂꯥꯛꯅ ꯊꯣꯛꯈ꯭ꯔꯅꯨꯀꯣ ꯏꯃꯥꯁꯨ ꯏꯟꯅꯔꯛꯀꯦ ꯊꯣꯛꯑꯝꯃꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯒ ꯈꯣꯡꯂꯩ ꯊꯨꯅ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯗ ꯃꯈꯨꯠ ꯈꯠꯂꯒ ꯗꯨꯀꯥꯟꯗꯨꯗ ꯀꯧꯏ ꯅꯨꯄꯥꯗꯨꯁꯨ ꯍꯔꯥꯎꯕꯣꯏ ꯀꯩꯕꯣꯏ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ ꯂꯩꯖꯤꯡꯅ ꯏꯅꯝꯆꯥ ꯃꯩꯇꯩ ꯙꯨꯞ ꯑꯃꯈꯛꯇ ꯄꯤꯕꯤꯌꯨ ꯁꯦ ꯑꯅꯤ ꯂꯧꯔꯣꯀꯣ ꯄꯩꯁꯥ ꯐꯔꯛ ꯇꯥꯗꯅꯕ ꯁꯥꯏꯌꯣꯟꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯆꯥꯄꯣꯠ ꯈꯔꯒ ꯌꯥꯝꯁꯤꯟꯕꯤꯌꯨ ꯏꯇꯩꯃ ꯅꯨꯄꯤꯗꯨꯅ ꯂꯦꯝꯕꯤ ꯁꯦ ꯅꯪꯒꯤ ꯙꯨꯞꯇꯣ ꯏꯕꯨꯡꯉꯣ ꯀꯔꯤ ꯑꯆꯥꯄꯣꯠ ꯍꯥꯞꯄꯨꯒꯦ ꯁꯥꯏꯌꯣꯟꯕ ꯂꯩꯖꯤꯡꯗ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯨꯗꯤ ꯐꯠ ꯂꯩꯊꯣꯛꯏ ꯄꯥꯈꯠꯄꯅ ꯏꯇꯩꯃ ꯆꯣꯀ꯭ꯂꯦꯠ ꯑꯣꯏꯅ ꯍꯥꯞꯄꯤꯔꯣ ꯑꯁꯤꯒꯤ ꯆꯤꯞꯁꯦ ꯈꯔꯒ ꯑꯇꯩꯁꯨ ꯈꯔ ꯑꯗꯨꯝ ꯌꯣꯝꯁꯤꯟꯕꯤꯔꯣ ꯑꯇꯩꯗꯤ ꯀꯩ ꯍꯥꯞꯈꯣꯒꯦ ꯀ꯭ꯋꯥꯒꯗꯤ ꯍꯥꯞꯀꯗ꯭ꯔꯣ ꯁꯥꯏꯌꯣꯟꯕ ꯂꯩꯖꯤꯡꯗ ꯐꯠ ꯌꯦꯡꯂꯛꯏ ꯂꯩꯖꯤꯡꯁꯨ ꯍꯥꯞꯄꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯃꯤꯠꯇꯨ ꯐꯠ ꯀꯨꯞꯄꯤ ꯀ꯭ꯋꯥꯗꯤ ꯌꯥꯔꯅꯤ ꯏꯇꯩꯃ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕ꯭ꯔꯥ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯔꯒ ꯍꯥꯞꯆꯤꯟꯕꯤꯔꯣ ꯁꯦ 1,120 ꯇꯥꯔꯦ ꯂꯩꯖꯤꯡꯂꯦꯝꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯏ ꯁꯥꯏꯌꯣꯟꯕ ꯄꯩꯁꯥꯗꯨ ꯄꯤꯔꯒ ꯑꯆꯥꯄꯣꯠꯇꯨ ꯂꯧꯁꯤꯜꯂꯒ ꯃꯈꯨꯠꯇꯨꯅ ꯄꯥꯏꯔꯒ ꯅꯨꯄꯤꯗꯨ ꯉꯥꯏꯗꯨꯅ ꯂꯩ ꯂꯩꯖꯤꯡ ꯁꯥꯏꯌꯣꯟꯕꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯞ ꯅꯛꯁꯤꯜꯂꯛꯑꯒ ꯆꯤꯔꯣꯜ ꯇꯧꯏ ꯌꯥꯝꯃꯜꯂꯦ ꯑꯆꯥꯄꯣꯠꯁꯦ ꯁꯥꯏꯌꯣꯟꯕ ꯇꯥꯁꯤꯟꯅꯗꯦ ꯗꯨꯀꯥꯟ ꯐꯝꯕꯤ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯂꯦꯝꯕꯤ ꯀꯔꯤ ꯋꯥꯠꯂꯤꯒꯦ ꯄꯩꯁꯥ ꯄꯤꯔꯝꯗ꯭ꯔꯤꯌꯦ ꯏꯅꯣꯝꯆꯥ ꯙꯨꯞ 2 ꯅꯠꯇ꯭ꯔꯣ ꯂꯨꯄꯥ 30 ꯇꯥꯔꯦ ꯍꯣꯏ ꯏꯅꯣꯝꯆꯥ ꯁꯤꯗ ꯂꯩꯔꯤ ꯑꯁꯨꯝꯅ ꯄꯩꯁꯥꯗꯣ ꯄꯤꯔꯝꯂꯒ ꯂꯩꯖꯤꯡꯗꯣ ꯃꯇꯥꯏ ꯈꯤꯇꯪ ꯑꯣꯏꯔꯞꯅ ꯊꯣꯛꯂꯛꯏ ꯁꯥꯏꯌꯣꯟꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯆꯥꯄꯣꯠꯇꯨ ꯅꯨꯄꯤꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯟꯅꯔꯝꯂꯦ ꯑꯆꯥꯄꯣꯠꯇꯨ ꯄꯤꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯀꯟꯅ ꯄꯥꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯥꯄ ꯆꯤꯛꯅ ꯆꯤꯔꯣꯜ ꯇꯧꯔꯒ
ꯆꯠꯂꯒꯦꯀꯣ ꯂꯥꯏꯖꯤꯡꯁꯨ ꯑꯃꯨꯛ ꯇꯞꯂꯤ ꯇꯞꯂꯤ ꯈꯨꯝꯃꯛꯏ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯌꯣ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯒꯥꯔꯤ ꯐꯖꯅ ꯊꯧꯀꯣ ꯑꯩ ꯅꯪ ꯌꯨꯝ ꯌꯧꯗ꯭ꯔꯤꯐꯥꯎ ꯅꯦꯅꯥ ꯇꯥꯔꯔꯣꯏ ꯐꯅꯦꯛ ꯁꯦꯠꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯁ ꯌꯥꯔꯦꯉꯣ ꯈꯠꯂꯅꯨ ꯑꯩ ꯆꯪꯉꯒꯦ ꯏꯃꯥ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯅꯤꯕ ꯅꯪ ꯍꯥꯟꯅ ꯆꯪꯉꯣ ꯆꯠꯂꯣ ꯂꯥꯏꯖꯤꯡ ꯆꯪꯈ꯭ꯔꯦ ꯃꯈꯨꯠꯇꯨꯅ ꯑꯃꯨꯛ ꯃꯤ ꯎꯍꯟꯗꯕꯤꯗ ꯅꯨꯄꯥꯗꯨꯗ ꯃꯈꯨꯠ ꯍꯥꯏꯔꯗꯨꯅ ꯕꯥꯏ ꯕꯥꯏꯁꯨ ꯇꯧꯔꯝꯂꯤ ꯑꯗꯨꯒ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯗꯤ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯂꯤꯂꯥ ꯑꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯕꯦꯔꯣꯅꯤꯀꯥꯅ ꯂꯣꯏꯅꯃꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯎꯔꯦ ꯂꯧꯊꯣꯛꯂꯝꯕ ꯁ꯭ꯄꯦꯛꯇꯣ ꯑꯃꯨꯛ ꯎꯞꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯁꯤ ꯃꯥꯃ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯇꯅ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯧꯈ꯭ꯔꯦ ꯃꯈꯨꯠꯇꯨꯗ ꯑꯆꯥꯄꯣꯠ ꯈꯧꯖꯥꯎ ꯑꯅꯤ ꯄꯥꯏꯔꯒ ꯆꯪꯉꯛꯄꯗꯨꯗ ꯃꯃꯥꯗꯨꯅ ꯑꯗꯨꯛ ꯌꯥꯝꯕ ꯑꯆꯥꯄꯣꯠꯇꯨꯗꯤ ꯀꯔꯤꯒꯤ ꯂꯥꯏꯖꯤꯡꯂꯦꯝꯕꯤ ꯏꯛꯑ ꯇꯧꯗꯨꯅ ꯈꯨꯝꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯆꯪꯈ꯭ꯔꯦ ꯏꯆꯥꯗꯤ ꯃꯤꯔꯝꯗ ꯂꯩꯕꯗꯒꯤ ꯄꯨꯃꯣꯟ ꯑꯣꯜꯂꯝꯃꯦꯅ ꯏꯃꯥ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯔꯒꯦ ꯀꯅꯥꯅ ꯂꯩꯔꯛꯄꯅꯣ ꯑꯆꯥꯄꯣꯠꯇꯨꯕꯣ ꯑꯩꯅꯅꯤ ꯀꯩꯅꯣ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥ ꯏꯕꯦꯝꯃꯅ ꯄꯥꯈꯠꯅ ꯅꯥꯎꯆꯥ ꯅꯪ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯀꯩꯁꯨ ꯆꯠꯇꯦꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯍꯨꯝꯅꯕꯤ ꯍꯧꯔꯛꯑꯅꯤ ꯅꯪ ꯉꯁꯤ ꯈꯛꯇꯤ ꯌꯨꯝꯗ ꯍꯦꯟꯗꯣꯛꯇꯅ ꯂꯩꯕ ꯌꯥꯗ꯭ꯔꯥ ꯍꯥ ꯊꯣꯛꯂꯛꯄꯒ ꯀꯣꯏꯆꯠ ꯆꯠꯂꯤꯁꯦ ꯀꯔꯤꯒꯤꯅꯣ ꯃꯆꯥꯒꯤ ꯃꯅꯒꯟꯗꯨꯗ ꯍꯥꯏꯐꯦꯠꯀꯁꯨ ꯑꯃꯨꯛ ꯊꯥꯔꯒ ꯅꯪꯀꯣ ꯏꯃꯥꯅ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯃ ꯎꯅꯔꯨꯕꯅꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯪꯅ ꯎꯅꯔꯤ ꯅꯨꯄꯤꯗꯣ ꯑꯩ ꯈꯪꯉꯤꯅꯦ ꯁꯥꯌꯣꯟꯕ ꯃꯃꯥꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅꯕ ꯇꯧꯔꯨꯗꯅ ꯃꯥꯒꯤ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯉꯛꯏ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯅꯨꯄꯤꯗꯨꯗ ꯃꯌꯨꯝꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯈꯪꯍꯜꯂꯝꯃꯤ ꯆꯌꯣꯜ ꯑꯃꯃꯨꯛꯀꯤ ꯃꯇꯨꯡꯗꯅꯤ ꯚꯤꯛꯇꯔꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯨꯝꯗ ꯂꯩꯔꯔꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯌꯨꯅꯤꯌꯟꯒꯤ ꯃꯌꯥꯝꯗꯣ ꯃꯍꯩ ꯃꯍꯩ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯍꯩꯖ ꯁꯤꯡꯖꯕ ꯃꯇꯧꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯔꯤꯝꯇ ꯆꯤꯡꯅꯕ ꯐꯥꯎꯍꯟꯗꯅ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯥꯌꯣꯟꯕꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯇꯨꯅ ꯔꯤꯌꯨꯅꯤꯌꯟꯗꯨ ꯌꯥꯎꯕ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯒꯤ ꯃꯑꯣꯡꯗꯨꯁꯨ ꯁꯥꯌꯣꯟꯕꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕ ꯕꯦꯔꯣꯅꯤꯀꯥꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯎꯔꯝꯃꯤ ꯌꯨꯝꯗ ꯅꯪ ꯀꯅꯥꯅ ꯊꯤꯟꯅꯤ ꯍꯥꯏꯔꯝꯒꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯅ ꯒꯥꯔꯤ ꯔꯤꯖꯔꯚ ꯇꯧꯔꯒ ꯂꯥꯛꯅꯤ ꯍꯥꯏꯔꯝꯃꯤ ꯌꯥꯝ ꯍꯩꯔꯦꯅꯦ ꯅꯪꯒ ꯎꯅꯅꯤꯡꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯁꯦ ꯅꯪꯅꯁꯨ ꯎꯅꯤꯡꯉꯤꯅ ꯑꯩꯉꯣꯟꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯇꯩꯁꯜꯂꯣ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯩꯁꯜꯂꯣ ꯑꯩꯁꯨ ꯅꯨꯡꯁꯤꯕꯅꯤꯅ ꯑꯗꯨꯝ ꯅꯨꯄꯤꯅ ꯆꯩꯔꯁꯨ ꯐꯨꯔꯁꯨ ꯀꯔꯤꯝ ꯈꯨꯝꯖꯔꯔꯣꯏ ꯅꯨꯄꯤ ꯌꯥꯝ ꯂꯩꯕꯩ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯃꯥꯏ ꯅꯨꯄꯤ ꯑꯇꯣꯞꯄ ꯄꯜꯂꯛꯑꯒ ꯃꯨꯠ ꯊꯨꯒꯥꯏꯔꯛꯀꯅꯨꯃꯤ ꯅꯣꯏ ꯔꯤꯌꯨꯅꯤꯌꯟꯗꯣ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯌꯧꯔꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯂꯝ ꯑꯔꯥꯞꯄꯁꯨ ꯌꯥꯎꯕꯅꯤꯅ 12 ꯃꯈꯥꯏ ꯐꯥꯎꯗꯤ ꯌꯦꯡꯁꯦ ꯍꯥꯏꯅꯈꯤꯕꯅꯤ ꯚꯥꯔꯣ ꯑꯗꯨꯋꯥꯏꯗ ꯆꯪꯉꯨ ꯑꯗꯨꯏ ꯃꯃꯥꯡꯗꯨꯐꯥꯎ ꯑꯩꯒ ꯀꯣꯏꯔꯨꯔꯁꯤ ꯌꯥꯔꯦꯀꯣ ꯌꯥꯔꯣꯏ ꯑꯩꯅ ꯏꯊꯤꯡ ꯊꯤꯡꯕ ꯇꯜꯂꯤ ꯑꯗꯨꯗꯤ ꯂꯝꯕꯤ ꯀꯣꯏꯊꯣꯛꯑꯒ ꯄꯨꯔꯒꯦ ꯌꯥꯝ ꯁꯤꯡꯖꯤꯜꯂꯛꯀꯅꯨꯀꯣ ꯄꯨꯡ 9 ꯇꯥꯗ ꯉꯥꯏꯔꯤ ꯉꯟꯇꯥ ꯌꯧꯔꯒ ꯅꯇꯣꯝꯇ ꯉꯥꯏꯗꯣꯏꯅꯤ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯅꯪꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯀꯨꯏꯅ ꯅꯞꯅꯤꯡꯕꯩ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯟꯇꯥꯅ ꯊꯣꯔꯛꯏꯁꯦ ꯑꯩꯁꯨ ꯀꯨꯏꯅ ꯇꯣꯡꯍꯟꯅꯤꯡꯕꯩ ꯅꯠꯇ꯭ꯔꯣ ꯊꯦꯡꯅ ꯆꯪꯉꯣ ꯍꯥꯏꯔꯤꯁꯦ ꯌꯥꯔꯦꯀꯣ ꯚꯥꯔꯣ ꯑꯗꯨꯋꯥꯏꯗ ꯆꯪꯕ ꯂꯥꯏꯖꯤꯡ ꯁꯥꯌꯣꯟꯒꯤ ꯈ꯭ꯋꯥꯡꯗ ꯍꯥꯏꯔꯞ ꯀꯣꯜꯂꯒ ꯈꯪꯗꯦ ꯑꯩ ꯂꯥꯏꯖꯤꯡꯒꯤ ꯃꯑꯣꯡꯗꯨꯗ ꯁꯥꯌꯣꯟꯕ ꯒꯥꯔꯤꯗꯣ ꯈꯔ ꯀꯟꯂꯞ ꯊꯧꯈ꯭ꯔꯦ ꯁꯣꯝꯗꯅ ꯑꯅꯤꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯕꯦꯔꯣꯅꯤꯀꯥ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯊꯝꯕꯥꯜꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯏꯕꯦꯝꯃ ꯀꯅꯥ ꯕꯦꯔꯣꯁꯨ ꯄꯪꯅꯣꯞ ꯅꯣꯞꯄ ꯏꯔꯥꯏ ꯂꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯂꯥꯏꯖꯤꯡꯂꯦꯝꯕꯤꯒꯤ ꯏꯃꯨꯡꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯅ ꯂꯩꯀꯥꯏꯒꯤ ꯗꯨꯀꯥꯟ ꯑꯃꯗ ꯈꯔ ꯃꯈꯩ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯕꯅꯤ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ ꯂꯦꯝꯕꯤꯕꯨ ꯂꯩꯈꯤꯗꯕ꯭ꯔꯣ ꯏꯃꯥ ꯑꯩ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯂꯩꯇꯦꯅꯦ ꯃꯥꯗꯤ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯔꯝꯒꯦ ꯏꯃꯥ
ꯁ꯭ꯀꯨꯜꯒꯤ ꯔꯤꯌꯨꯅꯤꯌꯟ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯆꯠꯈꯤꯕꯅꯤ꯫ ꯕꯦꯔꯣꯅꯤꯀꯥ ꯍꯥꯏꯐꯦꯠ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ꯫ ꯔꯤꯌꯨꯅꯤꯌꯟ ꯂꯩꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯁꯤꯕꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯇꯝꯃꯛꯄ꯭ꯔꯅꯦ? ꯇꯝꯃꯛꯇꯕ ꯑꯣꯏꯔꯗꯤ ꯁꯥꯌꯣꯟꯕꯒ ꯀꯩꯒꯤ ꯆꯠꯃꯤꯟꯅꯩꯕ? ꯅꯠꯇ꯭ꯔꯒ ꯃꯌꯨꯝꯗ ꯍꯩꯖꯤꯜꯂꯒ ꯗꯦꯠ ꯆꯠꯄ ꯑꯣꯏꯗꯣꯏꯖꯥꯠꯂꯥ? ꯊꯝꯕꯥꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯦꯝꯃ ꯀꯥꯈꯠꯂꯣ, ꯏꯃꯥ ꯆꯥꯒ ꯂꯣꯟꯕꯤꯔꯛꯀꯦ꯫ ꯕꯦꯔꯣꯅ ꯏꯃꯥ ꯌꯥꯔꯅꯤꯌꯦ, ꯂꯦꯝꯕꯤꯒ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯕ ꯅꯝꯕꯔ ꯑꯝꯇ ꯄꯤꯕꯤꯌꯨꯕ꯫ ꯏꯃꯥꯗꯤ ꯆꯤꯟꯐꯥ ꯄꯨꯗꯦꯅꯦ, ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯂꯧꯊꯣꯛꯈꯤꯒꯦ꯫ ꯍꯣꯏ ꯏꯃꯥ꯫ ꯃꯃꯥꯗꯨꯅ ꯆꯪꯈ꯭ꯔꯤꯉꯩꯗ ꯏꯃꯨꯡꯗꯨꯒꯤ ꯑꯀꯣꯏꯕ ꯏꯪꯈꯣꯜꯅꯆꯤꯡꯕꯗꯨ ꯍꯥꯏꯐꯦꯠ ꯃꯃꯤꯠꯇꯨꯅ ꯀꯣꯏꯑꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜꯁꯨ ꯊꯣꯔꯛꯇꯨꯅ ꯁꯤꯗ ꯂꯩꯔꯦ ꯏꯕꯦꯝꯃ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯉꯥꯛ ꯐꯝꯈꯤꯒꯦꯁꯨ ꯌꯥꯗꯦ, ꯆꯥꯒꯁꯨ ꯑꯝꯇ ꯊꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯕꯦꯔꯣꯗꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯊꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯔꯣꯅꯤꯀꯥ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯕꯦꯔꯣꯅꯤꯀꯥ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯗꯨꯅ ꯒꯦꯠꯇꯨꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯤ꯫ ꯀꯔꯤ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ, ꯑꯃꯨꯛ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯆꯤꯡꯂꯦꯝꯕꯤ ꯍꯣꯏꯅ ꯄꯨꯟꯒꯗꯧꯔꯤꯕ ꯃꯐꯝꯗꯨ ꯊꯝꯕꯥꯜꯗ ꯍꯪꯂꯝꯃꯤ꯫ ꯊꯝꯕꯥꯜꯁꯨ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯛꯇꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ꯫ ꯕꯦꯔꯣꯅꯤꯀꯥꯁꯨ ꯊꯝꯕꯥꯜꯅ ꯇꯥꯛꯂꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝꯗꯨꯗ ꯌꯧꯅꯕ ꯂꯥꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯅꯤꯗꯨ ꯀꯣꯏꯕ ꯌꯥꯕ ꯀꯣꯏꯃꯤꯟꯅꯔꯤ꯫ ꯒꯥꯔꯤꯗꯨꯗꯤ ꯁꯨꯈꯥꯝ ꯈꯥꯝꯗꯦ, ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯊꯧꯔꯤ꯫ ꯒꯥꯔꯤ ꯊꯧꯅ ꯅꯨꯄꯤꯗꯨꯒ ꯋꯥꯔꯤ ꯁꯥꯕꯁꯨ ꯂꯦꯞꯇꯦ꯫ ꯇꯟꯖꯥꯗꯨꯗ ꯂꯩꯆꯤꯡꯂꯦꯝꯕꯤꯗ ꯚꯤꯛꯇꯔꯒꯤ ꯀꯣꯜ ꯂꯥꯛꯏ꯫ ꯂꯩꯆꯤꯡꯂꯦꯝꯕꯤꯁꯨ ꯄ꯭ꯔꯞ ꯄꯥꯏꯈꯠꯂꯒ ꯍꯦꯂꯣ, ꯅꯪ ꯊꯣꯔꯛꯑꯕꯣ? ꯑꯩ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯎꯔꯥ? ꯌꯥꯔꯦ ꯚꯤꯛꯇꯔ, ꯅꯣꯏ ꯑꯗꯨꯝ ꯑꯦꯔꯦꯟꯖ ꯇꯧꯔꯝꯃꯣ, ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦꯕ꯫ ꯂꯥꯛꯄꯕꯨ ꯍꯧꯔꯕꯅꯤ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯧꯔꯛꯑꯅꯤ꯫ ꯍꯣꯏ, ꯑꯗꯣ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯂꯩꯒꯦ? ꯌꯧꯔꯛꯇꯣꯔꯦꯕ, ꯁꯠ ꯂꯥꯛꯑꯒꯦ꯫ ꯃꯤ ꯌꯥꯝ ꯁꯨꯗ꯭ꯔꯤꯀꯥꯟꯗ ꯅꯪ ꯍꯥꯟꯅ ꯌꯧꯔꯛꯑꯣ, ꯀꯩꯅꯣꯝ ꯄꯤꯗꯧ ꯂꯩꯀꯣ꯫ ꯀꯩꯅꯣ? ꯊꯔꯣꯏ ꯊꯣꯡꯕ ꯄꯨꯔꯛꯀꯦ ꯍꯥꯏꯔꯣ? ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯈꯪꯉꯅꯤ꯫ ꯍꯣꯏ ꯌꯧꯁꯤꯜꯂꯛꯑꯒꯦ, ꯍꯧꯔꯝꯃꯨ꯫ ꯐꯣꯟꯗꯣ ꯍꯦꯛ ꯊꯝꯈꯤꯕꯒ ꯑꯩ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯌꯦ, ꯑꯩ ꯊꯤꯟꯕꯤꯔꯣ꯫ ꯐꯣꯟ ꯇꯧꯔꯛꯏꯗꯣ ꯀꯅꯥꯅꯣ? ꯏꯃꯥꯟꯅꯕꯅꯦ꯫ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ? ꯍꯩꯃꯥ, ꯅꯨꯄꯥ ꯅꯠꯇ꯭ꯔꯗꯤ ꯁꯤ ꯀꯩꯅꯣ? ꯏꯃꯥꯟꯅꯕꯅꯦ ꯍꯥꯏꯔꯒ꯫ ꯌꯥꯝ ꯌꯦꯠꯂꯦ ꯅꯪ ꯅꯃꯥꯟꯅꯕꯗꯣ, ꯃꯤꯁꯨ ꯑꯝꯇ ꯂꯥꯛꯅꯔꯝꯈꯤꯔꯣꯏ꯫ ꯃꯤꯗꯤ ꯂꯥꯡꯉꯤ, ꯂꯥꯛꯑꯝꯕꯁꯨ ꯌꯥꯔꯤ꯫ ꯌꯥꯝ ꯆꯪꯅꯤꯡꯉꯝꯃꯅꯤ, ꯅꯃꯥꯟꯅꯕꯗꯨꯅ ꯀꯧꯔꯛꯑꯕꯅꯤꯅ꯫ ꯍꯩꯃꯥ, ꯀꯩꯅꯤꯒꯦ ꯁꯤ ꯅꯨꯄꯥꯁꯤꯗꯤ? ꯄꯨꯡ ꯀꯌꯥꯗ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅꯣ? ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯂꯧꯕꯗꯤ꯫ ꯀꯩꯒꯤ? ꯍꯣꯔꯦꯟ ꯃꯑꯣꯡ ꯌꯦꯡꯉꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯅꯃꯥꯟꯅꯕꯗꯨꯅ ꯊꯤꯟꯍꯜꯂꯒꯦ ꯁꯤꯅꯦꯕ? ꯔꯦꯖꯤꯁꯨ ꯌꯥꯎꯗꯣꯏꯁꯤꯗꯤ꯫ ꯑꯅꯤꯗꯨ ꯑꯃꯅ ꯑꯃ ꯉꯥꯡ ꯑꯃꯅ ꯑꯃ ꯈꯨꯝ ꯇꯧꯗꯨꯅ ꯃꯐꯝꯗꯨ ꯐꯥꯎ ꯌꯧꯅꯕ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯍꯦꯛ ꯌꯧꯕꯒ ꯚꯤꯛꯇꯔ ꯎꯕꯗ ꯂꯩꯆꯤꯡꯂꯦꯝꯕꯤ ꯍꯔꯥꯎꯅ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯑꯅꯤꯗꯨꯒꯤ ꯀꯣꯏꯖꯗꯅ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ, ꯑꯗꯨꯒ ꯑꯃꯨꯛ ꯂꯩꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯁꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯛꯄꯒꯤ ꯚꯤꯛꯇꯔꯅ ꯂꯧꯊꯣꯛꯄꯤꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯁꯥꯌꯣꯟꯕ ꯁꯥꯎꯅꯤꯡꯕ ꯈꯝꯕꯟꯕꯁꯨ ꯐꯥꯎꯖꯩ꯫ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯅꯥꯀꯟꯗ ꯚꯦꯔꯣꯅꯤꯀꯥꯗꯨ ꯒꯥꯔꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯉꯥꯊꯗꯨꯅ ꯂꯦꯞꯄꯝꯕꯗꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯊꯥꯖꯗꯗꯨꯅ ꯃꯨꯟꯅ ꯑꯃꯨꯛꯁꯨ ꯌꯦꯡꯖꯤꯜꯂꯤ꯫ ꯚꯦꯔꯣꯅꯤꯀꯥ ꯁꯥꯌꯣꯟꯅ ꯃꯥꯕꯨ ꯎꯈ꯭ꯔꯦ ꯈꯪꯕꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯈꯨꯠꯇꯨꯁꯨ ꯍꯥꯏꯔꯛꯇꯨꯅ ꯁꯥꯌꯣꯟꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯀꯨꯞꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯌꯣꯟꯕ ꯑꯗꯨ ꯎꯕꯗ ꯂꯩꯆꯤꯡꯂꯦꯝꯕꯤꯗ ꯆꯠꯂꯒꯦ ꯐꯥꯎ ꯍꯥꯏꯔꯝꯗꯅ ꯒꯥꯔꯤꯗꯣ ꯄ꯭ꯔꯞ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯂꯥꯛꯂꯤꯕ ꯇꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯒ ꯑꯃꯒ ꯑꯃꯨꯛ ꯋꯥꯔꯤ ꯁꯥ ꯑꯃꯒ ꯑꯃꯨꯛ ꯑꯣꯟꯁꯤꯟꯅ ꯅꯨꯄꯥꯗꯣ ꯅꯤꯡꯁꯤꯡꯉꯨꯕ ꯇꯧꯗ꯭ꯔꯤ꯫ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯈꯟꯗꯨꯅ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯄꯗ ꯚꯤꯛꯇꯔꯅ ꯀꯥꯏꯗꯅꯣ? ꯃꯥ ꯆꯠꯈ꯭ꯔꯕ ꯌꯦꯡꯒꯦ ꯇꯧꯕꯅꯤ꯫ ꯀꯅꯥꯕꯣ?